Maratana kogi masi hauki bachahida kogi governor da kogi zo council gi luching ba kharana thongasi sabina bagi damakta takshin ki wafam dilai habagi wafam supan bati yauri oza adu takshin ba haibadun amani dana takshin sabiyu hairaga hairabadun amani tawiyu haibadun amani adu yabaw yada ba di government thongni dana yada podo ai haigrabani governor da ai thong charana ba haigrabani hairaga sundai da tawne hata di governor da isi chingmai sima ꯆꯤꯡꯃꯥꯏꯁꯤꯃ ꯗ꯭ꯔꯒ ꯊꯥꯒꯦ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯥꯏꯔꯒ ꯊꯥꯗꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯌꯥꯕ ꯌꯥꯗꯕ ꯅꯠꯇꯅ ꯑꯗꯨꯒꯤ ꯐꯤꯕꯝ ꯂꯥꯛꯇꯣꯏꯔꯣ ꯂꯥꯁ ꯍꯥꯟꯅ ꯄꯣꯠꯇꯣ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯥꯏꯔꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯈ꯭ꯔꯕꯅꯤ ꯀꯣ ꯃꯅꯤꯄꯨꯔꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯕꯅꯤ ꯍꯥꯏꯔꯒ ꯃꯣꯏ ꯑꯗꯨꯝ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯝ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯁꯨꯝ ꯂꯩꯇꯥꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯅꯝꯕꯔ ꯋꯥꯟ ꯊꯤꯡ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯩꯗꯧꯕꯩ ꯏꯔꯥꯡ ꯊꯣꯛꯏꯅꯣ ꯀꯩꯗꯧꯕꯩ ꯊꯣꯛꯂꯛꯏꯅꯣ ꯃꯔꯝ ꯆꯥꯗꯅ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯔꯤꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯃꯁꯤ ꯒꯣꯔꯃꯦꯟ ꯃꯊꯧ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯗ ꯑꯗꯨ ꯈꯤꯇꯪ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯊꯣꯡꯗ ꯍꯦꯟꯗꯣꯛꯇꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯍꯤꯁꯇ꯭ꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯦꯝꯗꯣꯛꯀ ꯁꯦꯝꯖꯤꯟꯒ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯀꯔꯤ ꯍꯥꯏꯔꯦ ꯃꯣꯏꯒꯤ ꯁꯨꯛ ꯊꯥꯕ ꯑꯃ ꯂꯩꯕꯅꯤ ꯌꯨꯑꯦꯟꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯊꯥꯕ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯀꯩꯅꯣ ꯇꯧ ꯃꯦꯃꯣꯔꯦꯟꯗꯝ ꯊꯥꯕ ꯂꯩꯔꯛ ꯐꯣꯡ ꯂꯩꯕꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯁꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤ ꯃꯦꯟ ꯏꯟꯗꯤꯖꯤꯅꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯦꯡꯕ ꯑꯣꯔꯤꯖꯤꯟ ꯏꯟꯗꯤꯖꯤꯅꯁꯁꯦ ꯀꯨꯀꯤꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯏꯔ ꯊꯥꯕ ꯂꯩꯕꯅꯦꯕꯀꯣ ꯃꯩꯇꯩꯒꯤ ꯄꯔꯁꯦꯟꯇꯦꯖ ꯑꯁꯤ ꯅꯥꯒꯥꯒꯤ ꯄꯔꯁꯦꯟꯇꯦꯖ ꯑꯁꯤ ꯃꯩꯇꯩꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯀꯥꯏꯅ ꯄꯨꯔꯥ ꯎꯜꯇꯥ ꯍꯤꯁꯇ꯭ꯔꯤ ꯀꯣ ꯄꯨꯔꯥ ꯑꯣꯟꯊꯣꯛꯑꯒ ꯃꯣꯏꯅ ꯍꯦꯛꯇ ꯐꯩꯔꯦꯡꯒ ꯇꯨꯔꯦꯡꯒ ꯑꯣꯟꯊꯣꯛꯑꯒ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯄꯥꯛ ꯆꯥꯎꯕ ꯑꯦꯔꯤꯌꯥꯁꯦ ꯃꯣꯏꯅ ꯄꯟꯕꯗꯅ ꯑꯗꯒꯤ ꯃꯃꯤꯡꯒꯁꯦ ꯃꯣꯏ ꯊꯣꯟꯖꯤꯟꯗꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯃꯅꯤꯄꯨꯔꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯊꯥꯔꯕꯗꯨꯐꯥꯎꯗ ꯉꯁꯤ ꯂꯩꯉꯥꯛꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯍꯣꯏ ꯇꯧꯖꯔꯤꯕꯩꯗꯨꯅꯤ ꯃꯣꯏꯁꯨꯀꯣ ꯑꯗꯨꯕꯨꯗꯤꯀꯣ ꯀꯨꯀꯤ ꯀꯥꯡꯕꯨ ꯇꯧꯖꯔꯤꯕꯩꯗꯨꯅꯤꯗ ꯒꯣꯔꯃꯦꯟꯁꯨ ꯑꯗꯨꯒꯨꯝꯕꯗꯗꯤ ꯌꯥꯝ ꯀꯟꯅ ꯉꯁꯥꯏꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯗꯤ ꯂꯧꯔꯝꯃꯣꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯔ ꯌꯥꯗꯦꯅ ꯑꯦꯛꯁꯟ ꯇꯧꯕ ꯌꯥꯕ ꯈꯔꯗꯤ ꯇꯧꯐꯝ ꯊꯣꯛꯏꯗꯅ ꯀꯩꯅꯣ ꯂꯤꯔꯤꯟ ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯁꯥꯔꯤ ꯄꯣꯠꯇꯨꯕꯨ ꯊꯣꯡꯗꯨꯕꯨ ꯍꯣꯔꯦꯟ ꯅꯤꯄꯥ ꯑꯃꯅ ꯐꯤꯒꯥꯎꯗꯤ ꯄꯨꯊꯣꯔꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠꯀꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯌꯣꯠ ꯃꯀꯛ ꯃꯀꯛ ꯖꯔꯔ ꯁꯝꯗꯣꯛꯑꯀꯥꯟꯗ ꯇꯣꯛ ꯈꯤꯜꯂꯝꯕ ꯌꯥꯕ ꯄꯣꯠ ꯑꯗ ꯍꯣꯔꯦꯟ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯖꯔ ꯊꯨꯖꯜꯂꯒ ꯐꯤꯒꯥꯎ ꯍꯥꯞꯆꯤꯜꯂꯛꯄ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯕ ꯏꯐꯣꯡ ꯐꯣꯡꯕ ꯑꯗꯨꯛ ꯌꯥꯝ ꯁꯥꯡꯕ ꯊꯣꯡ ꯑꯃ ꯁꯥꯔꯤ ꯄꯣꯠꯇꯣ ꯉꯁꯤꯗꯒꯤꯅ ꯁꯪꯒꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤꯅ ꯍꯧꯔꯀꯥꯟꯗ ꯃꯃꯥꯡꯗ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯃꯦꯗꯤꯌꯥꯗ ꯑꯗꯒꯤ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯁꯤꯡꯗ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯅ ꯁꯥꯕ ꯕ꯭ꯔꯤꯖ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯅꯨꯡꯉꯥꯏꯒꯗꯧꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯕ ꯁꯥꯕ ꯇꯧꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯅꯔꯝꯕ ꯉꯥꯡꯅꯔꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯊꯤꯡꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯨꯕꯁꯨ ꯂꯩꯇꯦ ꯍꯣꯏ ꯒꯣꯔꯃꯦꯟꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯁꯤꯗꯤꯡ ꯑꯃ ꯆꯠꯂꯝꯈꯤꯅꯤꯀꯣ ꯇꯧꯈꯤꯕꯁꯨ ꯌꯥꯏ ꯃꯤꯌꯥꯝꯅ ꯈꯔ ꯅꯤꯐꯨ ꯉꯥꯡꯅꯔꯝꯃꯤꯅ ꯃꯤꯌꯥꯝꯅ ꯈꯨꯠ ꯊꯤꯟꯅ ꯍꯥꯏꯅꯔꯝꯃꯤ나 ꯑꯦꯛꯁꯟ ꯈꯔ ꯂꯧꯔꯛꯄꯁꯨ ꯌꯥꯏ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯗꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯗ꯭ꯔꯒꯗꯤ ꯃꯤꯌꯥꯝꯅ ꯉꯥꯡꯗ꯭ꯔꯒꯗꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯔꯥꯏꯗ ꯍꯤꯡꯒꯤ ꯄꯤꯛꯀꯤꯒꯤ ꯇꯥꯏꯞꯇ ꯅꯣꯏꯁꯨ ꯅꯣꯏ ꯊꯣꯛꯄ ꯑꯩꯁꯨ ꯊꯣꯛꯄ ꯌꯥꯔꯦ ꯇꯧꯔꯣ ꯀꯥꯏꯅ ꯍꯥꯏꯕ ꯐꯤꯕꯝꯗ ꯄꯪꯊꯝ ꯊꯝꯕꯒꯤ ꯐꯤꯕꯝꯗ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯀꯣꯏꯁꯟ ꯈꯔ ꯍꯪꯅꯤꯡꯉꯤ ꯄꯣꯠꯁꯤꯀꯣ ꯁꯤꯗꯤ ꯒꯣꯔꯃꯦꯟ ꯃꯊꯧꯅꯦꯕ ꯃꯤꯌꯥꯝꯅ ꯂꯥꯎꯔꯛꯑꯒꯅ ꯃꯤꯌꯥꯝꯅ ꯂꯥꯎꯏ ꯍꯥꯏꯒꯦ ꯍꯥꯏꯕ ꯂꯥꯎꯔꯛꯇ꯭ꯔꯒꯅ ꯇꯧꯅꯤꯡ ꯇꯧꯍꯟꯒꯦ ꯍꯥꯏꯕ ꯀꯣ ꯍꯧꯖꯤꯛꯁꯨ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕꯩ ꯋꯥꯅꯤ ꯁꯤ ꯍꯣꯔꯦꯟ ꯍꯪꯕꯗꯁꯨ ꯌꯥꯎꯕꯤꯔꯛꯀꯗ꯭ꯔꯥ ꯑꯃꯨꯛ ꯅꯩꯅꯕꯗ ꯌꯥꯎꯔꯛꯇ꯭ꯔꯒꯁꯨ ꯐꯖꯅ ꯌꯥꯎꯔꯒꯦꯀꯣ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯒꯤ ꯗꯥꯏꯔꯦꯛꯇꯔ ꯀꯣ ꯑब्ꯗꯨꯜ ꯍꯀꯤꯝꯅ ꯉꯔꯥꯡ ꯄꯤꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯒ ꯌꯨꯖꯔꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯒ ꯌꯨꯖꯔꯁꯤ ꯂꯥꯛ 2 ꯍꯦꯜꯂꯦꯅ ꯍꯥꯏꯔꯦꯕ ꯍꯧꯖꯤꯛ ꯃꯥ ꯔꯤꯄꯣꯔꯠ ꯇꯧꯕꯗꯀꯣ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯅ ꯄꯤꯕ ꯔꯤꯄꯣꯔꯠꯅꯤꯀꯣ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯄꯤꯕ ꯔꯤꯄꯣꯔꯠꯅꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯁꯦ ꯗ꯭ꯔꯒ ꯌꯨꯖꯔ ꯃꯥꯅ ꯄꯤꯔꯤꯕ ꯗꯇꯥꯁꯤ ꯒꯣꯔꯃꯦꯟꯅ ꯄꯤꯕ ꯐꯪꯕ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯛꯇꯪ ꯄꯤꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯒꯣꯔꯃꯦꯟꯒꯤ ꯔꯦꯀꯣꯔꯗꯇ ꯌꯥꯎꯗꯕ ꯀꯣ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯀꯣꯛ ꯃꯩ ꯈꯪꯗꯅ ꯌꯨꯡ ꯂꯩꯕ ꯑꯩꯈꯣꯏ ꯃꯤꯁꯨ ꯃꯥꯟꯕ ꯁꯥꯁꯨ ꯃꯥꯟꯕ ꯀꯥꯡꯕꯨ ꯈꯔ ꯑꯗꯒꯤ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯑꯣꯄꯟ ꯗꯣꯛꯇꯔ ꯇꯝꯕꯒꯤ ꯇꯥꯏꯞꯇ ꯄꯥꯡꯊꯤꯟꯗ ꯁꯦꯟꯒ ꯄꯪꯊꯤꯟ ꯊꯤꯟꯕ ꯀꯥꯡꯕꯨ ꯑꯃ ꯑꯣꯗꯤꯁꯟꯗ ꯁꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯎꯕꯤꯔꯦꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯒꯣꯔꯃꯦꯟꯒꯤ ꯔꯦꯀꯣꯔꯗꯇ ꯌꯥꯎꯔꯝꯗꯕꯁꯨ ꯌꯥꯏꯑꯕꯀꯣ ꯒꯣꯔꯃꯦꯟꯒꯤ ꯔꯦꯀꯣꯔꯗꯇ ꯃꯤꯑꯣꯏ ꯂꯥꯛ 2 ꯍꯦꯟꯅ ꯗ꯭ꯔꯒ ꯌꯨꯖꯔ ꯂꯩꯔꯦ ꯍꯥꯏꯔꯛꯑꯕꯅꯤꯅ ꯂꯥꯛ 2 ꯍꯦꯟꯕ ꯍꯥꯏꯕꯅꯤꯀꯣ ꯑꯦꯛꯆꯨꯑꯦꯜ ꯂꯥꯛ 2 ꯍꯥꯏꯕ ꯅꯠꯇꯦꯀꯣ 2 ꯍꯦꯟꯅ ꯂꯩ ꯍꯥꯏꯔꯕꯅꯤꯅ 2 ꯃꯈꯥꯏ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤ 3 ꯃꯌꯥ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤ ꯍꯣꯏ ꯋꯥꯔꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤꯕꯀꯣ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯄꯣꯄꯨꯂꯦꯁꯟ ꯄꯔꯁꯦꯟꯇꯦꯖ ꯄꯥꯊꯣꯛꯁꯦꯕꯀꯣ ꯃꯤꯑꯣꯏ ꯂꯥꯛ 30-35 ꯂꯩꯕ ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯍꯧꯖꯤꯛꯁꯨ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯑꯃ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯂꯩꯔꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯗꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯁꯤꯡꯁꯦ ꯍꯦꯛꯇ ꯊꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯇꯥꯟꯊꯣꯛꯇꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯟꯗꯛꯀꯤ SIRꯗꯁꯨ ꯃꯤꯑꯣꯏ ꯂꯥꯛ ꯀꯌꯥꯅꯣ ꯀꯊꯛꯄ ꯈꯣꯠꯇꯣꯛꯄ ꯄꯥꯎ ꯂꯩꯔꯤꯗꯅ ꯄ꯭ꯔꯃꯥꯅꯤ ꯑꯗꯨꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯌꯦꯡ ꯐꯥꯏꯟꯗꯤꯡ ꯑꯃ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯂꯥꯛ 30-35 ꯂꯩꯕ ꯄꯣꯠꯁꯛꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯂꯥꯛ 30ꯗ ꯇꯥꯔꯦ ꯂꯧꯔ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯗꯤ ꯃꯤꯑꯣꯏ ꯂꯥꯛ 30ꯗ ꯂꯩꯕ ꯂꯝꯁꯝ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯄꯥꯕꯩ ꯋꯥꯅꯤꯀꯣ ꯃꯤꯑꯣꯏ ꯂꯥꯛ 30ꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯁꯤꯗꯩꯗ ꯃꯤꯑꯣꯏ ꯂꯥꯛ 2 ꯍꯦꯟꯅ ꯗ꯭ꯔꯒ ꯌꯨꯖꯔꯁꯤꯡꯅ ꯇꯥꯔꯒꯗꯤ ꯍꯣꯠꯇꯣꯛꯄꯤꯔꯣ ꯄꯥꯔꯁꯦꯟꯇꯦꯖꯇꯣ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛꯇ ꯈ꯭ꯋꯥꯏ ꯁꯥꯊꯤꯕ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯗ꯭ꯔꯒꯀꯤ ꯂꯥꯟ ꯑꯃ ꯆꯠꯊꯔꯛꯏꯁꯦ ꯃꯅꯤꯄꯨꯔꯁꯦ ꯑꯃꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯥꯜꯂꯔꯣꯏꯕꯀꯣ ꯑꯗꯨꯗꯤ ꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯒꯨꯝꯕ ꯊꯣꯡ ꯀꯣ ꯑꯗꯨꯒꯨꯝꯕ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯊꯣꯡ ꯈꯔ ꯂꯩꯔꯒ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯦ ꯑꯦꯔꯤꯌꯥꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯔꯤꯕ ꯀꯣ FMI ꯊꯤꯡꯉꯤꯕ ꯈꯣꯠꯂꯤꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯔꯤꯁꯦ ꯑꯩꯈꯣꯏ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ
ꯗ꯭ꯔꯛꯇꯒꯤ ꯀꯟꯖꯅꯕꯅꯤ ꯀꯥꯏꯅ ꯃꯥꯅ ꯀꯣꯔꯠꯇ ꯐꯣꯡꯕꯁꯨ ꯉꯔꯥꯡ Yes. ꯍꯥꯏꯐꯦꯠ ꯎꯔꯝꯃꯤꯀꯣ